ꯅꯪꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯁ ꯌꯥꯎꯔꯣꯏꯗ ꯀꯩꯒꯤ ꯑꯩꯗꯤ ꯊꯥꯕꯜꯁꯨ ꯆꯣꯡꯕ ꯍꯩꯇꯅ ꯑꯗꯨ ꯌꯥꯔꯣꯏꯌꯦ ꯃꯌꯥꯝ ꯆꯪꯉꯒ ꯆꯣꯡꯗ ꯌꯥꯔꯣꯏꯅ ꯆꯤꯡꯊꯣꯔꯛꯑꯗꯤ ꯑꯁ ꯆꯤꯡꯊꯣꯛꯑꯁꯨ ꯌꯥꯎꯔꯣꯏ ꯑꯣꯏꯔꯣꯏꯗ ꯋꯥꯗꯨ ꯉꯥꯡꯅꯨꯅꯦ ꯑꯁꯤꯗꯣ ꯃꯈꯣꯟꯁꯤꯅ ꯉꯥꯛꯇꯪ ꯆꯣꯡ ꯇꯝꯕꯤꯒꯦ ꯂꯥꯛꯑꯣ ꯑꯁ ꯌꯥꯝꯕꯨꯡ ꯐꯔꯛ ꯇꯧꯔꯛꯑꯅꯨ ꯏꯃꯥ ꯍꯜꯂꯅꯤꯌꯦ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯇꯝꯕꯤꯒꯦ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯆꯤꯡꯗ꯭ꯔꯤꯉꯩ ꯌꯥꯗꯦ ꯅꯪꯁꯨ ꯂꯥꯛꯑꯣ ꯑꯁ ꯌꯥꯝꯕꯨꯡ ꯂꯥꯛꯑꯣꯕ ꯅꯪꯀꯣ ꯏꯃꯥ ꯂꯥꯛꯑꯒ ꯏꯆꯣꯞ ꯆꯣꯞꯅꯔꯅꯤ ꯍꯥꯏꯕ ꯂꯥꯛꯈꯤꯔꯣꯏꯕ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯗꯤ ꯅꯨꯄꯤ ꯊꯤꯟ ꯌꯥꯎꯔꯝꯃꯅꯤ ꯊꯥꯕꯜꯁꯦ ꯑꯩꯈꯣꯏꯅ ꯃꯀꯣꯛ ꯆꯤꯡꯗꯩ ꯆꯤꯡ ꯂꯥꯛꯑꯕꯅꯤ ꯁꯦ ꯂꯩꯌꯨꯁꯦ ꯍꯩꯇꯦꯕ ꯍꯩꯅꯅꯕꯅꯤ ꯇꯝꯗꯣꯏꯁꯦ ꯁꯦ ꯇꯥꯟꯁꯦ ꯉꯥꯏꯌꯨꯁꯦ ꯁꯦ ꯍꯩ ꯌꯦꯠ ꯀꯥꯎ ꯍꯩ ꯌꯦꯠ ꯑꯣꯏ ꯍꯩ ꯌꯦꯠ ꯁꯦ ꯄꯥꯈꯪ ꯉꯧꯁꯤꯅ ꯀꯃꯥꯏꯅ ꯆꯣꯡꯉꯤ ꯉꯝꯕ꯭ꯔꯥ ꯁꯦ ꯍꯥꯏꯒꯦ ꯀꯃꯥꯏ ꯆꯣꯡꯗꯣꯏꯅꯣ ꯑꯗꯨꯕꯣ ꯍꯩꯇꯦ ꯆꯣ ꯅꯤꯡ ꯂꯩꯕꯤ ꯀꯧꯁꯦ ꯅꯤꯡ ꯂꯩꯕꯤ ꯅꯤꯡ ꯂꯩꯕꯤ ꯅꯤꯡꯈꯥꯏꯕꯤ ꯅꯤꯡꯗꯣ ꯂꯩ ꯑꯅꯝꯕꯤ ꯍꯥꯏ ꯀꯧ 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 ꯍꯩꯃꯥ ꯅꯃꯣ ꯆꯣꯡꯂꯧ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯅꯀꯨꯇ ꯍꯥꯏꯌꯨꯅꯦ ꯅꯀꯨꯇ ꯍꯥꯏꯌꯨꯅꯦ ꯇꯧꯔꯤꯁꯤꯕꯨ ꯅꯃꯣ ꯀꯩꯅꯣꯅꯦꯍꯦ ꯀꯩꯅꯣ ꯇꯧꯁꯤꯗꯤ ꯀꯩꯅꯣ ꯅꯀꯨꯄꯤꯌꯣꯅꯦ ꯍꯥꯏ ꯏꯃꯥ ꯊꯕꯥꯁ